ꯃꯍꯩꯁꯪꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ZEO Zone 1 ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯈꯥꯗ ꯂꯩꯕ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯅꯥꯎꯔꯦꯝꯊꯣꯡ ꯀꯩꯊꯦꯜꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ Education sector da makhal amattagi ayed apan pibiganu amasung mahairoisingbu maningtamna mahimasing tamhangadabani haina mahai tamfam sangsingda makhal kayagi protest tawkhre. Imphal West District ki Kangmong Maningching manakta laiba maitegi lautang sang ama Jiribam District ki Jakurado da laiba maitegi yumama kuki kulai paiba singna mai tharamle. Chief Minister N Birenna tongan ba project mari gi beneficiary chamri mari futara mangagya punba lupa crore amaga 10 gi sanfam dagi ahan batangka KP from thokpa sanfam sing puchina kray. Chief Minister N Birenna luchingba government ki ruling dalai riba MLA ni fugamanga na mapung fana saugat libra khangnaba handak famga dauriba Manipur Legislative Assembly the vote of confidence lawbiyo haina Lok kayana demand taurakle. Amasong chahi ama helaklaba irang ase athuba matamda loishinduna lamdam asida rule of law hanjinhallu haiduna London da laiba High Commission of India da European Manipuri Association EMA na memorandum pishin kray.